BJP lengakna chingtamgi khenaba thamdana jab manana chawkhat minaba haiba wakhalon asida chawkhat thorangi thabak paikhali haina Chief Minister N Biren phongdokrai Kamjong district ki Rehab village sa pangthokiba 39 shiba General Conference kam Sports Meet lisingani kungamanga hogdopagi thoramda wafam asi phongdokibani Tangkhul Aze Katamnau Long Southern Tangkhul Students Union Sinduna Pangtokiba Thoramaduna Chief Minister na makha taraduna lamdam masida khundaminariba kanglop masel ki marakta amana amabu ikai khumnaraba matam aduda amatta oibagi lipuna si hena session bangamgani haiki Chawkhat Thorangi matangda paladuna Chief Minister na Kamjong da sagaliba Mini Secretariat Ima Kaithel amadi Model Residential School su athubo matamda sangana ba hotnari District asida lairiba Higher Secondary School asi School ani upgrade tauba Kamjong amadi Kasom da sagaliba School building athubo matamda saba loishinba Kasom Khulenda Diet Center sabagi thabak kanna chathari amadi Nambasi amadi Ramphoi da 33/11 kV substation sagatle Masigi mathakta Kamjong da college ama lengkhatnaba khanari haina phongdokhi Loinana National Highway 102A Sangsaktagina Technopal Taba Lambi asi major project oina semgatnaba lupa crore lising amaga chahum sanction tawre Kamjong da District Transport Office hangdok lagani haiba wafam miyam da thamkibaga loinana Rehab village pu lamkoiba singi pukning chingsin fam oina semgat kani haibagi thajaba pikhi Thoramadudam Minister MLA Singh CSO Luchingba Singh Rehab village ki kunja singh na saruk yakhi